ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯧꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯗ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ MTB ꯁꯥꯏꯀ꯭ꯂꯤꯁ ꯑꯃꯅꯤ꯫ ꯑꯗꯨꯅ ꯆꯤꯡ ꯃꯥꯟꯗ ꯁꯥꯏꯀꯜ ꯊꯧꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩ ꯏꯁꯥꯃꯛ ꯆꯍꯤ 9 ꯁꯥꯏꯀꯜ ꯊꯧꯔꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯆꯤꯡ ꯃꯥꯟꯗ ꯑꯩꯅ ꯊꯧꯗꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯉꯥꯔꯤꯌꯥꯟ ꯂꯣꯝꯗ ꯅꯨꯃꯤꯠꯇꯨꯁꯨ ꯁꯥꯏꯀꯜ ꯊꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯡ 5 ꯇꯥꯔꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯄꯨꯡ 6 ꯇꯥꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯨꯕ ꯍꯧꯔꯛꯏ꯫ ꯅꯣꯡ ꯑꯗꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯕꯁ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯗ ꯅꯣꯡ ꯉꯥꯏꯍꯥꯛ ꯊꯨꯞꯄꯝꯃꯤ꯫ ꯅꯣꯡ ꯁꯨꯝ ꯊꯨꯞꯄꯤꯉꯩ ꯄꯨꯡꯁꯨ 6:30 ꯇꯥꯈ꯭ꯔꯦ꯫ ꯏꯕꯥꯅꯤꯅ ꯅꯣꯡ ꯊꯨꯞꯄꯤꯕ ꯃꯐꯝ ꯑꯗꯨ ꯉꯥꯔꯤꯌꯥꯟꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯆꯪꯉꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯃꯒ ꯁꯨꯝ ꯅꯨꯃꯤꯠꯇꯨꯗꯤ ꯏꯁꯥꯗ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯊꯣꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯤ ꯁꯣꯟꯕꯗ ꯆꯠꯄ ꯎꯗꯦ꯫ ꯁꯥꯏꯀꯜꯗꯣ ꯈꯔ ꯊꯧꯕ ꯍꯧꯔꯛꯄꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯥꯜꯂꯒ ꯆꯠꯈꯤ꯫ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯁꯥꯏꯀꯜ ꯑꯗꯨꯒ ꯄꯨꯂꯞ ꯇꯨꯁꯟꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯉꯛ-ꯉꯛꯅ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯎꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯎꯕ ꯍꯥꯏꯕꯕꯣ ꯀꯔꯤ ꯇꯧꯔꯛꯏꯅꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯁꯤꯗꯤ ꯕꯦꯔꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯔ ꯊꯨꯅ ꯍꯨꯒꯠꯂꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯏ꯫ ꯑꯉꯛꯄ ꯃꯇꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇ ꯀꯅꯥꯅꯣꯃꯅ ꯆꯤꯡꯉꯛꯏ ꯍꯥꯏꯗꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅꯒ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯃꯉꯣꯟꯗ ꯑꯩꯅ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯐꯝꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ꯫ ꯃꯐꯝꯁꯦ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯃꯛ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯑꯃꯒ ꯄꯥꯈꯠ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯅ ꯊꯧꯔꯛꯏꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯔꯣꯝꯗ ꯂꯩꯕ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯃꯨꯛ ꯇꯥꯕ ꯐꯪꯉꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯅ ꯁꯥꯏꯀꯜ ꯊꯧꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯊꯧꯔꯝꯃꯒ ꯑꯩꯁꯦ ꯃꯈꯥꯗ ꯑꯃꯨꯛ ꯁꯥꯏꯀꯜꯗꯨꯒ ꯀꯩꯒ ꯕꯣꯝ ꯂꯥꯎꯅ ꯇꯨꯁꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯦ ꯃꯐꯝ ꯑꯗꯥꯏꯗ ꯒ꯭ꯌꯥꯟꯁꯨ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯔꯕꯖꯥꯠꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯑꯒ ꯑꯩꯉꯣꯟꯗ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯅꯥꯛ ꯌꯦꯠ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠ ꯌꯦꯡꯉꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯍꯨꯒꯠꯂꯒ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯦ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯟꯊꯣꯛꯎꯔꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯟꯅ ꯊꯧꯔꯛꯏ꯫ ꯈꯤꯇꯪ ꯑꯗꯨꯗꯒꯤ ꯆꯠꯂꯒ ꯃꯤ ꯇꯥꯕ ꯃꯐꯝ ꯑꯃ ꯌꯧꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯎꯆꯥꯟ ꯄꯥꯟꯕꯤ ꯄꯔꯦꯡ ꯁꯥꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯝꯕꯦꯟ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯑꯃꯨꯛ ꯂꯩꯔꯝꯕꯁꯤ ꯑꯩꯅ ꯃꯗꯨ ꯑꯃꯨꯛ ꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯎꯔꯒ ꯁꯥꯏꯀꯜ ꯑꯗꯨ ꯍꯣꯠꯇꯅ ꯑꯃꯨꯛ ꯊꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒ ꯃꯤ ꯇꯥꯕ ꯍꯧꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯣꯏ ꯃꯤ ꯈꯔꯁꯨ ꯄꯨꯜꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯋꯥꯈꯟꯁꯦ ꯈꯔ ꯐꯥꯊꯕ ꯉꯝꯃꯝꯃꯤ꯫ ꯎꯆꯤꯟ ꯑꯩꯁꯦ ꯄꯨꯡ 9:30 ꯑꯗꯥꯏꯗ ꯑꯩꯁꯦ ꯌꯨꯝꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯀꯔꯤꯃꯇ ꯈꯨꯝꯗꯕꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯣ ꯋꯥꯈꯟ ꯈꯟꯅ ꯋꯥꯕꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯪ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯈꯧꯔꯤꯁꯤ ꯃꯥꯅ ꯀꯟꯅ ꯅꯝꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯃꯩꯉꯥꯛꯅꯕ ꯑꯗꯨꯗ ꯏꯃꯥ ꯆꯪꯂꯛꯑꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯃꯥ ꯕꯕꯥꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯃꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯍꯥꯏꯔꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯩ ꯏꯁꯥꯁꯨ ꯑꯣꯛꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯃꯪꯗꯁꯨ ꯇꯨꯝꯃꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯃꯈꯧꯔꯤ ꯃꯦꯜꯂꯛꯏ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯩꯗꯧꯅ ꯃꯥꯟꯅꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫
ꯀꯣꯟꯅꯗꯤ ꯏꯕꯥꯅꯤꯃꯛ ꯄꯨꯟꯅ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯅꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯗꯨ ꯀꯨꯏꯔꯕ ꯊꯋꯥꯏꯅꯤ, ꯑꯗꯥꯏꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯍꯩꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯇꯥꯟꯕꯗ ꯆꯠꯂꯨ ꯌꯥꯗ꯭ꯔꯕ ꯊꯋꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯏꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯔꯕꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯇꯧꯕꯗ ꯄꯥꯈꯠ ꯊꯨꯒꯠꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯁꯥꯏꯀꯜ ꯊꯧꯕ ꯃꯇꯝ ꯈꯔ ꯂꯦꯞꯄꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯦꯔꯥꯄꯤ ꯀꯟꯅ ꯆꯠꯂꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯤꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯦ ꯊꯕꯛꯇꯤ ꯑꯗꯨꯝ ꯑꯐꯪꯗ ꯁꯨꯕ ꯆꯠꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯕꯕꯥꯁꯦ ꯊꯕꯛ ꯍꯜꯂꯛꯑꯒ ꯌꯨꯁꯨ ꯑꯗꯨꯝ ꯈꯔ ꯉꯥꯎꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯃꯛꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯍꯜꯂꯛꯑꯒ ꯄꯣꯠ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯇꯧꯗꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯒ ꯃꯥꯒꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯈꯔ ꯇꯧꯔꯝꯃꯒ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯖꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯝ ꯇꯧꯕꯗꯕꯨ ꯅꯣꯡꯃꯇꯗꯤ ꯑꯩꯈꯣꯏꯒꯤ ꯆꯔꯥꯗꯤ ꯍꯦꯜꯂꯛꯇ꯭ꯔꯤ꯫ ꯑꯍꯦꯟ ꯑꯊꯣꯏ ꯊꯕꯛ ꯊꯧꯔꯝꯗ ꯃꯤꯒ ꯈꯔꯕꯨꯗꯤ ꯃꯥꯟꯅꯕ ꯉꯝꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯍꯧꯁꯥꯒꯨꯝ ꯕꯕꯥꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯊꯣꯡꯒꯥꯟꯗꯒꯤ ꯉꯥꯡꯗꯅ ꯆꯪꯉꯛꯏ꯫ ꯄꯨꯡ 9 ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯆꯥꯛꯀ ꯂꯣꯏꯅ ꯇꯣꯛꯅꯔꯄꯣꯠꯅꯤ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯔꯕ ꯃꯇꯝꯅꯤ꯫ ꯕꯕꯥꯅ ꯉꯥꯡꯗꯅ ꯆꯪꯉꯛꯄꯗꯨꯗ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯑꯁꯤꯕꯨ ꯅꯣꯡꯃꯇ ꯉꯥꯡꯗꯅ ꯆꯪꯉꯛꯄꯁꯦ ꯍꯩꯇꯕꯖꯥꯔꯥ? ꯃꯥ ꯍꯜꯂꯛꯏꯁꯦ ꯍꯦꯛ ꯑꯇꯥꯡꯅꯩꯗ꯫ ꯕꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯃꯥꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯜꯂꯛꯑꯒꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯌꯨꯗ ꯊꯛꯑꯒ ꯍꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯦꯟ ꯊꯨꯝꯅꯒ ꯄꯥꯏꯗꯕꯒ ꯅꯥꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯋꯥꯅꯕ ꯁꯤꯟꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯅꯥꯗꯣꯏꯕ ꯑꯩꯗꯤ? ꯌꯦꯡꯉꯨ ꯂꯩꯀꯥꯏꯁꯤꯗꯩꯒ ꯄꯨꯂꯝ ꯆꯥꯔꯝꯕ ꯃꯈꯣꯏ ꯂꯣꯏꯅ ꯃꯊꯛꯇ ꯀꯥꯅꯈ꯭ꯔꯕꯅꯤ꯫ ꯑꯩ ꯏꯇꯣꯝꯗꯅꯤ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯂꯩꯅꯥ ꯆꯪꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯇ ꯍꯛꯆꯥꯡꯁꯤꯗ ꯄꯣꯝꯕ ꯇꯪꯕ ꯆꯤꯛꯄ ꯑꯃꯠꯇ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯤꯡꯈꯤꯅꯤ, ꯏꯆꯥꯅꯨꯄꯥ 2 ꯅꯨꯄꯤ ꯊꯤꯕꯤꯈꯤꯅꯤ꯫ ꯅꯃꯧ ꯅꯨꯄꯤ 2ꯗꯨꯒ ꯃꯃꯥ ꯅꯪꯒ ꯈꯟꯅꯔꯛꯄꯗꯣ ꯑꯗꯨꯁꯨ ꯌꯦꯡꯈꯤꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯤꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯨ ꯊꯛꯆꯤꯜꯂꯒ ꯅꯤꯁꯥ ꯈꯥꯏꯔꯛꯑꯅꯨ꯫ ꯆꯥꯛꯁꯦ ꯆꯥꯗꯣꯏ ꯑꯣꯏꯔꯒꯗꯤ ꯊꯥꯡꯗꯣꯔꯛꯑꯒꯦ, ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯅꯪꯗ ꯅꯠꯇꯦꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯕꯥꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯋꯥꯒ ꯃꯈꯥ ꯇꯥꯕꯤꯄꯣꯠꯇꯦ꯫ ꯍꯣꯏꯁꯦ ꯅꯪ ꯇꯨꯝꯖꯔꯨꯔꯣ, ꯑꯩ ꯑꯗꯨꯝ ꯊꯥꯡꯇꯣꯛꯆꯔꯒꯦ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯁꯨ ꯕꯕꯥꯅ ꯆꯥꯛ ꯆꯥꯈꯤꯔꯣꯏ ꯍꯥꯏꯕꯗꯨꯗ ꯐꯃꯨꯡꯗ ꯆꯪꯉꯛꯀꯦ ꯇꯧꯕꯗꯨꯗ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯉꯛꯑꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯗ ꯀꯔꯤꯅꯣꯃꯇ ꯍꯪꯒꯦ꯫ ꯉꯔꯥꯡ ꯊꯣꯡꯒꯥꯟꯗ ꯃꯣꯍꯦꯟꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ? ꯉꯁꯤ ꯃꯣꯏꯗ ꯃꯥꯏꯕꯒ ꯂꯥꯛꯑꯒ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯈꯣꯏꯔꯝꯈꯤꯕ ꯑꯃ ꯎꯏ꯫ ꯅꯪ ꯕꯕꯥꯗꯤ ꯈꯪꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅꯦ ꯃꯣꯍꯦꯟꯕꯣ? ꯏꯍꯦ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯉꯔꯥꯡꯗꯣ ꯃꯥꯁꯨ ꯑꯩꯗꯧꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯤꯗꯥꯛ ꯉꯥꯎꯔꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯨꯕꯤꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯃꯆꯥ ꯃꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯗꯅ ꯌꯪ ꯂꯥꯎꯅ ꯍꯤꯡꯉꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯍꯧꯖꯤꯛꯄꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯗꯨ ꯑꯣꯏꯔꯝꯒꯅꯤ ꯃꯣꯍꯦꯟꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯔꯛꯄꯗ ꯑꯩꯗꯤ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯀꯨꯝꯊꯔꯒ ꯃꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦꯅꯦ ꯀꯀꯥ ꯃꯣꯍꯦꯟꯅ ꯉꯔꯥꯡ ꯑꯀꯤꯕ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯨ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯃꯥꯅꯤ ꯏꯆꯥꯇꯣꯝꯕ, ꯑꯗꯥꯏꯗ ꯕꯨꯠ ꯁꯥꯟꯅꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯇꯞꯅ ꯉꯥꯡꯉꯨ ꯃꯤ ꯇꯥꯅꯤ꯫ ꯃꯗꯨꯒꯤ ꯑꯍꯟꯗꯣ ꯑꯃ ꯃꯊꯦꯡ ꯈꯪꯗꯕꯅꯤ꯫ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯀꯩꯅꯣꯝꯗ ꯊꯣꯡꯒꯥꯟꯗ ꯀꯥꯎꯗꯅ ꯊꯅꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛꯇ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯁꯜꯂꯒ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯃꯈꯨꯠ ꯃꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯉꯤꯕ, ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔꯕꯁꯨ ꯅꯠꯇꯦ꯫ ꯀꯩꯗꯧꯅꯒꯦ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ꯫ ꯎꯇꯦꯛ ꯋꯥꯇꯦꯛ ꯑꯃꯠꯇꯁꯨ ꯎꯕ ꯌꯥꯗꯕ ꯑꯍꯟꯅꯤ꯫ ꯃꯥꯅ ꯍꯦꯛꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯄꯨꯁꯟꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯃꯤꯒꯤ ꯀꯩ ꯄꯣꯠ ꯆꯩ ꯆꯤꯊ ꯅꯥꯟꯗꯍꯧꯗꯅ ꯄꯨꯁꯟꯕ ꯀꯥꯎꯔꯝꯒꯦ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯄꯅꯤ ꯇꯥꯅꯤ꯫ ꯑꯗꯨꯅ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯦꯔ ꯃꯋꯥ ꯂꯧꯗꯦ꯫ ꯑꯁꯤꯒꯤ ꯑꯍꯟꯁꯤ ꯁꯤꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯃꯕꯨꯛ ꯆꯦꯟꯅꯕ ꯏꯁꯦꯡ ꯍꯦꯛ ꯁꯦꯡꯗꯦ꯫ ꯃꯃꯤꯡꯃꯛꯅꯤ ꯑꯃꯨꯕꯤ ꯍꯦꯛ ꯀꯧꯁꯜꯂꯤ꯫ ꯅꯨꯡꯁꯤꯗꯕꯗ ꯑꯩꯈꯣꯏꯒꯁꯦ ꯃꯥꯅ ꯎꯁꯤꯠꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯗ ꯃꯤ ꯃꯁꯥ ꯇꯥꯔꯒ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗ ꯇꯧꯕ ꯃꯥꯜꯂꯅꯤ꯫ ꯏꯕꯨꯡꯉꯣ ꯇꯨꯝꯃꯨꯔꯣ, ꯑꯩ ꯅꯪ ꯕꯕꯥꯁꯦ ꯊꯦꯝꯃꯒ ꯆꯥ ꯑꯃꯨꯛꯇ ꯄꯤꯖꯊꯣꯛꯑꯒꯦ꯫ ꯅꯠꯇ꯭ꯔꯒꯗꯤ ꯋꯥ ꯑꯃꯇ ꯍꯪꯉꯨ ꯌꯥꯕ ꯅꯠꯇꯦ, ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ꯫
ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯕꯣꯛ ꯑꯃꯨꯕꯤꯁꯦ ꯂꯥꯏ ꯁꯥꯟꯅꯔꯝꯗꯣꯏꯗ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯩꯇꯕ ꯑꯃ ꯍꯦꯛ ꯌꯥꯎꯕꯗ ꯃꯪ ꯃꯄꯥꯗꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅꯗ ꯍꯦꯛꯇ ꯇꯧꯒꯜꯂꯤꯕꯨꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯁꯤꯒ ꯌꯨꯝ ꯅꯛꯅꯅ ꯂꯩꯔꯨꯕꯁꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯃꯣꯍꯦꯟ ꯍꯣꯏꯅꯕꯨꯗꯤ ꯌꯨꯝ ꯑꯃꯕꯨꯗꯤ ꯊꯜꯂꯤ꯫ ꯁꯤꯅ ꯈꯔꯗꯤ ꯐꯔꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯤꯕꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝꯗ ꯂꯩꯔꯝꯃꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯒ ꯑꯗꯨꯝ ꯇꯨꯝꯊꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯅ ꯂꯐꯨ ꯏꯔꯣꯟꯕꯗꯨꯗ ꯑꯩꯗꯤ ꯍꯥꯎꯃꯟꯗꯅ ꯎ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯃꯃꯨꯛ ꯅꯩꯁꯜꯂꯒ ꯆꯥꯔꯨꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯄꯨꯛ ꯌꯦꯛꯈꯠꯂꯛꯇꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯏꯁꯤꯡꯗ ꯄꯨꯊꯛꯇ ꯊꯛꯑꯝꯃꯤ꯫ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯉꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯌꯦꯛꯑꯒ ꯆꯈꯥꯎꯁꯦ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯁꯨ ꯑꯩꯁꯦ ꯇꯣꯏꯅ ꯊꯣꯛꯑꯝꯃꯤ꯫ ꯊꯣꯡꯒꯥꯟꯗꯅ ꯃꯔꯣꯜ ꯑꯃ ꯊꯋꯥꯟꯊꯥ ꯑꯣꯏꯕꯒꯤ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯄꯨꯡꯆꯤꯛꯇ ꯆꯤꯛꯅꯕꯒ ꯑꯩꯁꯦ ꯇꯨꯝꯐꯝ ꯈꯪꯉꯝꯗꯦ꯫ ꯁꯨꯝ ꯍꯟꯖꯟ ꯇꯣꯏꯂꯦꯠ ꯇꯧꯕ ꯃꯄꯥꯟꯗ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯍꯩꯈꯥ ꯃꯈꯣꯡꯗ ꯁꯨꯝ ꯐꯝꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯥꯏꯗ ꯈꯔꯒ ꯃꯝꯕꯗꯣ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯁꯨ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯍꯦꯛꯇ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯄꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯦ ꯍꯥꯏꯗꯅ ꯃꯪꯒꯣꯟꯗ ꯄ꯭ꯔꯞ ꯀꯥꯔꯛꯄꯁꯤꯗ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯡꯍꯟꯅ ꯌꯦꯡꯉꯝꯗꯦ ꯄꯥꯈꯠ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯆꯦꯟꯅ ꯂꯣꯟꯁꯜꯂꯛꯑꯝꯃꯤ꯫ ꯏꯁꯥꯗꯁꯨ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ ꯄꯨꯡꯀꯤꯗ ꯀꯤꯖꯔꯛꯑꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯝ ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯅ ꯆꯦꯟꯁꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯊꯣꯡꯒꯥꯟꯗꯒꯤ ꯃꯤ ꯑꯃ ꯆꯦꯜꯂꯛꯄꯗꯧꯅ ꯇꯧꯔꯤꯗꯨꯕꯨ ꯑꯩꯁꯦ ꯁꯤꯗꯩꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯄꯨꯡꯁꯨ 2 ꯆꯞ ꯆꯥꯅ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯒꯁꯨ ꯇꯨꯝꯕ ꯊꯦꯝꯃꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯀꯤꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯥꯁꯦ ꯇꯞꯅ ꯍꯤꯞꯊꯔꯛꯑꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯖꯔꯒꯁꯨ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯊꯣꯡꯒꯥꯟꯗ ꯍꯨꯏꯁꯨ ꯄꯨꯛꯆꯤꯛꯇ ꯆꯤꯛꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯦ ꯈꯤꯇꯪ ꯍꯦꯛ ꯀꯨꯏꯊꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯀꯀꯥ ꯃꯣꯍꯦꯟ ꯍꯥꯏꯗꯅ ꯀꯀꯥ ꯑꯃ ꯂꯩꯕꯗꯨ ꯃꯥ ꯑꯣꯏꯔ ꯃꯥꯅꯦ꯫ ꯌꯥꯝꯅ ꯀꯟꯅ ꯃꯉꯥꯛꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤꯕꯗꯨ ꯄꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯝ ꯂꯥꯎꯕ ꯈꯣꯡꯕ ꯃꯈꯣꯟꯁꯤ ꯑꯍꯤꯡꯗꯨꯗ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯀꯥ ꯑꯗꯣ ꯃꯉꯥꯛꯅꯕ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯕꯕꯥꯁꯤ ꯑꯃꯨꯛ ꯇꯞꯅ ꯃꯃꯪꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯏꯃꯥ ꯕꯕꯥꯁꯦ ꯃꯉꯥꯛꯅꯔꯕ ꯃꯥꯜꯂꯤ꯫ ꯍꯧꯗꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯊꯕꯥꯛꯇ ꯂꯣꯡꯈꯠꯅꯔꯒ ꯃꯃꯪꯗꯨꯗ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ ꯀꯩꯅꯣꯝꯗ ꯁꯨꯝ ꯆꯣꯏꯔꯣꯟ ꯑꯣꯏꯅ ꯀꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯞꯅ ꯑꯩꯁꯨ ꯕꯕꯥ ꯍꯧꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯃꯪꯗ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯇꯞꯅ ꯅꯣꯝꯕꯤꯔꯒ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯐꯃꯨꯡꯗꯒꯤ ꯏꯕꯨꯡꯉꯣ ꯅꯄꯥꯗꯣ ꯍꯧꯗꯣꯛꯄꯤꯔꯕꯣ ꯂꯥꯎꯔꯛꯏ꯫ ꯕꯕꯥꯁꯨ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯤꯡꯅ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯈꯨꯠꯇꯣ ꯇꯨꯝꯕꯗ ꯅꯊꯕꯥꯛꯇ ꯂꯣꯜꯂꯒ ꯇꯨꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯐꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯀꯀꯥ ꯃꯣꯍꯦꯟꯁꯨ ꯍꯧꯖꯤꯛꯇ ꯃꯥꯁꯨ ꯀꯟꯅ ꯃꯉꯥꯛꯅꯔꯛꯇꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣ ꯏꯆꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯄ ꯐꯔꯦ꯫ ꯑꯁ ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯤꯒꯤ ꯑꯍꯜ ꯑꯃꯨꯕꯤꯁꯦ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯉꯩ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯉꯦ ꯍꯥꯏꯗꯅ ꯏꯄꯥꯗꯤ ꯃꯪ ꯑꯗꯨꯗ ꯈꯪꯀꯤ ꯍꯦꯛ ꯀꯤꯔꯨꯔꯦ꯫ ꯑꯗꯨꯒꯤꯅꯦ ꯏꯄꯥꯅ ꯃꯪꯗ ꯇꯧꯔꯤꯗꯣ꯫ ꯅꯃꯥꯅ ꯍꯥꯏꯗꯨ ꯆꯨꯝꯂꯦ꯫ ꯑꯁꯤꯒꯤ ꯋꯥꯒ ꯏꯃꯨꯡꯗ ꯃꯇꯨꯡ ꯃꯅꯥꯎ ꯁꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯉꯁꯥꯏ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯑꯁꯤ ꯇꯥꯔꯕ ꯈꯪꯗꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯇꯨꯝꯖꯔꯨꯔꯣ꯫ ꯏꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯅꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯕꯕꯥꯗꯨꯗꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛꯇꯤ ꯏꯁꯥꯁꯦ ꯎꯏꯊꯔꯝꯃꯤ꯫ ꯀꯣꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯏꯃꯥꯅ ꯆꯉꯥꯡ ꯈꯨꯖꯥꯏ ꯑꯃ ꯂꯣꯜꯂꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯧꯒꯠꯂꯛꯄꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯉꯔꯥꯡ ꯅꯄꯥꯅ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ? ꯅꯪꯗꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯇꯨꯝꯗ꯭ꯔꯕꯣ? ꯑꯗꯨꯒꯤꯔꯣ ꯌꯥꯍꯧ ꯊꯦꯡꯉꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯀꯔꯤꯅꯣꯃ ꯇꯝꯕꯤꯒꯦ ꯉꯔꯥꯡꯒꯤ ꯑꯗꯨ ꯑꯩ ꯕ꯭ꯔꯁ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯆꯥꯄꯣꯠꯇꯣ ꯑꯩꯒꯤꯁꯨ ꯈꯔ ꯈꯥꯛꯑꯝꯃꯣ ꯅꯣꯏ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯒꯅꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯕ꯭ꯔꯁ ꯇꯧꯕ ꯆꯠꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯑꯩꯁꯦ ꯄ꯭ꯔꯞ ꯕꯕꯥ ꯏꯃꯥ ꯗꯗꯥ ꯏꯆꯟꯅꯨꯄꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯗꯣ ꯊꯪꯅ ꯑꯩꯅ ꯉꯔꯥꯡ
Numidang ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ. ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎ ꯃꯣꯔꯣꯛꯀ ꯆꯥꯖꯔꯔꯣꯏ. ꯉꯔꯥꯡ ꯄꯨꯛ ꯌꯦꯛꯈꯠꯂꯛꯇꯅ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯦ. ꯃꯄꯥꯟꯗ ꯄꯨꯛꯊꯣꯛꯇ ꯊꯣꯛꯇꯅ ꯀꯩꯀꯩꯅꯣ ꯑꯍꯤꯡꯗꯁꯨ ꯌꯥꯝꯅ ꯊꯦꯡꯅꯩ. ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯀꯀꯥ ꯃꯨꯍꯦꯟꯁꯨ ꯕꯕꯥꯅ ꯃꯉꯥꯛꯅꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯀꯥ ꯃꯨꯍꯦꯟ ꯍꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯃꯉꯥꯛꯅꯔꯝꯃꯤ. ꯀꯀꯥ ꯃꯨꯍꯦꯟꯗꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯇꯨꯝꯕ ꯍꯧꯗꯣꯔꯛꯄꯗ ꯄꯥꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ. ꯀꯨꯏꯅꯅꯤ ꯃꯥꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯤꯗꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥ ꯑꯃꯨꯛ ꯍꯧꯔꯛꯑꯦ. ꯑꯗꯣ ꯉꯔꯥꯡꯁꯦ ꯂꯥꯏ ꯂꯥꯛꯄ ꯃꯥꯜꯂꯤ. ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯃꯨꯛ ꯍꯦꯛ ꯐꯝ ꯑꯃꯨꯛ ꯍꯦꯛ ꯂꯦꯞꯄ ꯇꯧꯔꯒ ꯂꯩꯕ ꯃꯇꯧ ꯑꯃ ꯑꯩꯅꯁꯨ ꯎꯔꯝꯃꯤ. ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯖꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯊꯣꯡꯒꯥꯟꯗꯒꯤ ꯃꯤ ꯑꯃ ꯒꯣꯡ ꯆꯦꯜꯂꯛꯄꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯅ ꯑꯩꯗꯤ ꯉꯔꯥꯡꯁꯤ ꯑꯀꯤꯕ ꯉꯥꯛꯇ ꯊꯦꯡꯅꯔꯨꯔꯦ. ꯍꯨꯏꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯨꯆꯤꯛꯇ ꯆꯤꯛꯅꯕꯒ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯉꯔꯥꯡꯗꯣ ꯃꯪꯁꯤꯗ ꯏꯅꯦ ꯑꯃꯨꯕꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯦꯅ ꯇꯧꯔꯝꯕꯗꯒꯤꯅꯦ ꯑꯩꯅ ꯃꯉꯥꯛꯅꯔꯤꯕꯗꯣ. ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯑꯁꯤꯒꯤ ꯑꯍꯟꯁꯤ ꯃꯥꯅ ꯑꯁꯥꯏꯗ ꯀꯔꯤꯅꯣꯃ ꯇꯧꯁꯜꯂꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯤꯁꯦꯗꯣ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ. ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯇꯨꯝꯈ꯭ꯔꯒꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ. ꯑꯗꯣ ꯍꯣꯔꯦꯟꯗꯩꯗꯤ ꯅꯪ ꯕꯕꯥꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕꯤꯌꯨ. ꯌꯨꯁꯨ ꯊꯛꯑꯒ ꯍꯜꯂꯛꯑꯅꯨ. ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦ. ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯋꯥꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ. ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯑꯩꯅ ꯍꯜꯂꯛꯏꯕ ꯃꯇꯝꯗꯣ ꯌꯥꯝꯅ ꯊꯦꯡꯕ ꯃꯇꯝ ꯅꯠꯇꯦ. ꯄꯨꯡ 9 ꯒꯥꯏꯁꯦ ꯊꯦꯡꯕ ꯅꯠꯇ꯭ꯔꯤꯅꯦ. ꯑꯗꯨꯒ ꯑꯩꯅ ꯊꯛꯂꯤꯕ ꯌꯨꯗꯨꯁꯨ ꯌꯥꯝꯅ ꯊꯛꯑꯒ ꯂꯥꯛꯄ ꯅꯠꯇꯦ. ꯒꯤꯂꯥꯁ 2 ꯑꯃ 3 ꯑꯃ ꯁꯨꯝ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯄꯣꯊꯥꯅꯕ ꯊꯜꯂꯛꯄꯅꯦ. ꯌꯥꯔꯤꯁꯦ ꯅꯣꯏ ꯅꯃꯥꯅꯆꯥ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯍꯧꯔꯣ. ꯑꯩꯗꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯊꯕꯛ ꯃꯐꯝꯗ. ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯍꯧꯏ. ꯑꯩꯗꯤ ꯑꯥꯗ ꯆꯥꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯤ ꯆꯥ ꯊꯛꯑꯝꯕꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ. ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯔꯦꯟꯗꯤ ꯐꯖꯗꯣꯔꯤꯅꯦ. ꯍꯜꯂꯛꯄꯗ ꯇꯧꯔꯣ ꯅꯪꯒꯤ ꯊꯣꯛꯄ ꯍꯥꯏꯔꯝꯃꯤ. ꯗꯗꯥꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ. ꯏꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯅꯒꯗꯕ ꯂꯩ. ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯅꯨꯁꯦ ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ? ꯑꯁꯤ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯅꯔꯦ. ꯑꯗꯨꯝ ꯄꯩꯁꯥ ꯍꯟꯖꯜꯂꯛꯀꯦ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯅꯈꯣꯏ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯣꯡꯉꯝꯃꯔꯣꯏꯒꯦ. ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥ ꯏꯆꯟꯒ ꯑꯩꯒꯗꯤ ꯀꯔꯤꯃꯠꯇ ꯆꯠꯂꯣꯏ. ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯕꯥꯅꯤꯅ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤ. ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯣ. ꯑꯗꯨꯒ ꯗꯗꯥ ꯉꯥꯅꯨꯁꯤ ꯏꯃꯥꯅ ꯂꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯌꯨꯝꯗ ꯑꯩꯅ ꯂꯩꯔꯕꯅꯤꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯁꯦ ꯑꯩꯅ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯑꯃꯣꯝ ꯄꯥꯝꯃꯒꯗꯤ ꯂꯨꯄꯥ 500 ꯄꯤꯔꯛꯑꯣ. ꯂꯥꯕ ꯍꯥ ꯀꯥꯝꯕ ꯄꯥꯝꯃꯒꯅ 1,000 ꯄꯤꯔꯛꯑꯣ. ꯅꯣꯏ ꯑꯣꯏꯕꯩ ꯇꯥꯕꯤꯔꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯗꯗꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ 1,500? ꯅꯪꯒꯤꯗꯣ ꯇꯥꯡꯃꯜꯂꯤ. ꯂꯥꯕ ꯑꯃ ꯑꯃꯣꯝ ꯑꯃꯒ ꯂꯧꯔꯒꯦ. ꯈꯔ ꯇꯥꯔꯣ. ꯄꯨꯟꯅ 1,100 ꯄꯤꯔꯝꯃꯒꯦ. ꯅꯪꯒꯤꯁꯨ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯨꯕꯤꯔꯛꯀꯦ. ꯏꯆꯟꯒ ꯅꯪꯒ ꯆꯥꯅꯕ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯄꯨꯔꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ. ꯅꯪꯁꯨ ꯕꯕꯥꯒꯨꯝꯕꯅꯤ. ꯍꯣꯔꯦꯟ ꯇꯞꯇꯥꯞꯅ ꯉꯥꯎꯔꯒ ꯍꯜꯂꯛꯑꯗ ꯄꯣꯠꯅꯤ. ꯌꯥꯔꯦ 1,100 ꯄꯤꯔꯛꯑꯣ. ꯑꯗꯨꯒ ꯂꯧꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯣ ꯗꯗꯥꯒ ꯕꯕꯥꯒꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯅꯨꯃꯤꯠꯇꯣ ꯄꯨꯡ 10 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯗꯦ. ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯁꯨ ꯗꯗꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯉꯁꯥꯏ ꯏꯟꯁꯥꯡ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯗꯨꯗ ꯏꯃꯥꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯉꯥꯏꯔꯨꯅꯨꯀꯣ ꯅꯌꯥꯝꯕꯅ ꯏꯟꯁꯥꯡ ꯀꯩꯁꯨ ꯄꯨꯔꯛꯑꯣꯏ. ꯍꯧꯖꯤꯛ ꯄꯨꯡ 10 ꯍꯦꯜꯂꯕꯅꯤ. ꯀꯥꯡꯁꯣꯏꯁꯤ ꯐꯅ ꯑꯗꯨꯝ ꯍꯥꯎꯏ. ꯉꯥꯔꯧ ꯑꯃ ꯂꯧꯔꯒ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯏ. ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ. ꯗꯗꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯏꯔꯝꯃꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯗꯗꯥꯗꯤ ꯊꯣꯡꯒꯥꯟꯗꯒꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯆꯪꯉꯛꯑꯝꯃꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯨ ꯄꯨꯔꯛꯑꯝꯗꯦ. ꯏꯃꯥꯁꯨ ꯑꯗꯨꯗ ꯅꯣꯛꯑꯝꯃꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔ ꯉꯥꯏꯔꯨꯅ ꯋꯥꯅꯕꯅꯤ ꯍꯥꯏꯗꯅ. ꯂꯥꯛꯑꯣ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ. ꯅꯄꯥꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯅꯦ. ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ. ꯍꯧꯖꯤꯛꯁꯨ ꯊꯦꯡꯉꯐꯥꯎ ꯍꯜꯂꯛꯇꯦ ꯇꯧꯔꯤꯁꯤ. ꯑꯆꯧꯕ ꯅꯪꯅ ꯍꯜꯂꯛꯄꯗ ꯅꯄꯥꯗꯣ ꯑꯁꯥꯏꯗ ꯊꯦꯡꯅꯔꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯗꯗꯥꯗ ꯍꯪꯉꯛꯑꯝꯃꯤ. ꯗꯗꯥꯁꯨ ꯌꯨꯁꯨ ꯉꯥꯎꯔꯕꯅꯤꯅ ꯋꯥꯒ ꯑꯃꯇ ꯉꯥꯡꯗꯦ. ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ. ꯑꯩꯁꯨ ꯃꯔꯨꯡ ꯗꯗꯥꯅ ꯏꯟꯁꯥꯡ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯨꯔꯛꯇꯕꯗꯨꯗ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯃꯥ ꯍꯌꯦꯡꯈꯩ ꯃꯥꯅ ꯉꯥꯅꯨ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯗꯤ ꯄꯩꯁꯥ ꯇꯥꯕ ꯉꯝꯃꯔꯣꯏ. ꯂꯨꯄꯥ ꯑꯃꯇ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯥꯎꯔꯝꯃꯤ. ꯆꯥꯛꯇꯣꯛꯑꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯗꯦ. ꯏꯃꯥꯁꯨ ꯃꯉꯣꯟꯗ ꯐꯅ ꯀꯨꯏꯅ ꯐꯝꯃꯒ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯗꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯄꯥ ꯍꯜꯂꯛꯄ ꯅꯪ ꯉꯥꯏꯍꯧꯔꯣ. ꯏꯃꯥꯁꯨ ꯋꯥꯔꯦ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈꯤ. ꯑꯩꯁꯨ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯒ ꯂꯩ.
ꯀꯣꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯁꯨꯃꯥꯡꯗ ꯃꯤ ꯑꯃ ꯆꯪꯉꯛꯄꯗꯧꯅ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥꯁꯤ ꯅꯨꯃꯤꯠꯇꯨ ꯃꯁꯥꯗ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯕꯗꯧꯅ ꯋꯥ ꯂꯥꯡꯒ ꯀꯌꯥ ꯏꯉꯥꯡ ꯉꯥꯡꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤꯗꯅ ꯕꯕꯥ ꯅꯪ ꯑꯣꯏꯔꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏꯗ ꯆꯥꯛꯄꯣ ꯆꯥꯔꯛꯑꯕꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯄꯥ ꯆꯥꯔꯛꯑꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯅꯃꯥ ꯍꯣꯏ ꯃꯈꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯣꯏꯗꯤ ꯉꯁꯥꯏꯅ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯃꯥꯁꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯕꯕꯥꯁꯤ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯕꯕꯥꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯋꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯩꯁꯤ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯋꯥ ꯂꯥꯡꯒ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯗꯤ ꯇꯁꯦꯡꯅ ꯆꯥꯛꯄꯨ ꯆꯥꯔꯛꯑꯕꯣ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯒꯗꯤ ꯈꯤꯇꯪꯗꯤ ꯂꯩꯔꯝꯃꯦ ꯑꯩ ꯊꯤꯕꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯄꯥ ꯆꯥꯛ ꯂꯥꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯁꯤꯗ ꯐꯝꯃꯒ ꯐꯃꯨꯡꯗ ꯆꯪꯒꯗꯕꯅꯤ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣꯗꯅ ꯄꯨꯡ ꯊꯦꯡꯉꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯁꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯉꯁꯤꯗꯤ ꯍꯥꯏꯗꯅ ꯁꯨꯃꯥꯡꯗ ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯐꯝꯃꯒ ꯂꯩ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯕ ꯅꯥꯟꯗꯕ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯕꯕꯥꯁꯤ ꯑꯗꯨꯝ ꯐꯝꯃꯒ ꯂꯩ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯕꯕꯥꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯗ꯭ꯔꯣ? ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯨ ꯊꯕꯛ ꯊꯦꯡꯉꯦ ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯈ꯭ꯔꯗꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯁꯤ ꯉꯔꯥꯡꯁꯨꯅꯦ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯁꯨ ꯈꯪꯉꯤꯗꯨꯅꯤ ꯋꯥꯗ ꯉꯥꯡꯉꯒ ꯍꯜꯂꯛꯏꯗꯨꯅꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯑꯗꯣ ꯉꯁꯤꯁꯨ ꯁꯨꯃꯥꯡꯗ ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯐꯝꯃꯤꯁꯤꯅꯦ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯗꯦ ꯅꯪꯅ ꯈꯔ ꯍꯪꯉꯣ ꯏꯃꯥ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯕꯕꯥ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯎꯪꯉꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯏꯕꯨꯡꯉꯣ ꯏꯄꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯇꯧꯖꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯑꯩꯈꯣꯏꯗꯁꯨ ꯁꯨꯋꯥꯏ ꯍꯥꯏꯗꯣꯛꯇꯦ ꯊꯕꯛꯁꯨ ꯀꯌꯥ ꯇꯣꯏꯅ ꯆꯠꯂꯝꯗꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯀꯩꯁꯨꯝꯇ ꯇꯧꯗꯦꯅ ꯈꯨꯝꯃꯛꯏ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯕꯥꯒꯤ ꯃꯁꯥꯁꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛꯏ꯫ ꯃꯃꯪ ꯃꯍꯥꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯕꯨꯠ ꯁꯥꯟꯅꯕꯤ ꯑꯃꯨꯕꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯁꯤꯗ ꯍꯦꯛꯇ ꯄꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯁꯨ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯃꯒ ꯁꯨꯃꯥꯡꯗ ꯁꯨꯝ ꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯀꯥꯗ ꯃꯤ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯧꯅ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨ ꯗꯗꯥꯁꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯩꯅꯣꯅꯦ ꯗꯗꯥꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯕꯕꯥꯁꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯁꯤꯅ ꯇꯧꯔꯤꯁꯤꯅ꯫ ꯏꯃꯥꯁꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ꯫ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯗꯤ ꯏꯇꯧ ꯇꯧꯔ ꯄꯣꯠꯅꯤꯗ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯅ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯥꯒꯤ ꯀꯥ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯀꯥꯒ ꯗꯗꯥꯒꯤ ꯀꯥꯒꯁꯨ ꯑꯗꯨꯝ ꯅꯛꯅꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯍꯧꯖꯤꯛ ꯗꯗꯥꯒꯤ ꯀꯥꯗ ꯃꯔꯨꯡ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯣ ꯕꯕꯥꯗꯤ ꯇꯥꯗ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯤ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯃꯃꯤꯠ ꯅꯥꯗ ꯌꯦꯡꯉꯛꯏ꯫ ꯑꯩꯁꯨ ꯗꯗꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯒ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯤꯗꯨꯕꯣ ꯁꯤꯗꯩ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯅ ꯁꯨꯝ ꯗꯗꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯗꯗꯥꯒꯤ ꯀꯥꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯩꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯀꯥ ꯂꯥꯜꯂꯒ ꯂꯥꯛꯄꯗ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯑꯩꯅ ꯆꯠꯅ ꯍꯥꯏꯐꯦꯠ ꯍꯦꯛ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯩꯁꯨ ꯍꯥꯏꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯇꯨꯡ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯕꯗ ꯍꯟꯗꯛꯇꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯕꯥ ꯀꯛꯃꯥꯒꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯊꯥꯡꯗꯔꯒ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯞꯊꯔꯒ ꯎꯪꯉꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯀꯤꯅ ꯑꯩꯁꯦ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯗꯥꯏꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯕꯕꯥ ꯍꯧꯖꯤꯛ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣꯝ ꯂꯩꯔꯝꯃꯤ ꯑꯗꯨ ꯕꯕꯥꯗꯤ ꯈꯪꯗ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯩꯗꯧꯔꯒꯦ ꯀꯔꯤꯃꯇ ꯑꯣꯏꯔꯝꯃꯣꯏ ꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨ ꯅꯩꯔꯒ ꯂꯩꯔꯤꯁꯤꯕꯣ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯃꯤ
Kainone babana waliba mong matawsibo. Asibu kari thengnakibo yawkrabajano. Nongma hing thengna halakpa numitudagine babana hongkrisi. Aduga hujikna aina magi mamangda lepaga leiramba ama ukribaduna karino. Haismasidi imungse karino matawre. Horen ima hek halakpada maibra maibira matawraga babase hana mukta yangthokse hairage. Adu natragade isu sungki bama poksile khalame. Numidangi matamda ima halaga ine imada sumna hairame. Ima babase muunga matawre me nangbo. Aina hadi asibu kay masada thengnara azano. Ima nang sukhalune thabak phange suksat satkidre. Babase sangsu kaya thinungaina sadre. Aduna masase sum sonjalae. Aduga ngasai su imungse tamnabadawna tawri. Dadagi kada su mi khara leibadawna. Murung mi khara punba tinba makhonsi. Aina mapanda leiringaidagi tarei. Sangsilaga yenguragana kanasu hekta leiramde. Aduga babagi manakta su masai amuba ma lepaga leirame. Babadi madu kari mata khangdaba mali. Adu magi thopa ungaga lei. Ima aidi imungse karino matawrba mali. Yamna chingne aduna maiba maibi tanaraga. Babase kari tawrobana amukta yengthokpisi hairame. Aigi wafam aduda imana mo ibungo. Karisu tawjaramu yu yamna thakpaduda masa nungairaktabu oirine. Ima hujik maiba maibi tanaba matam natti. Thabak yamna silli. Nang sunya ko na hek halapag adugumba waduna. Hana mang tharga wari hekta sarakano. Apanungay ki wati nong matatawde. Laitin ki wangakta. Karisu tawjaramu hairei. Imagi wafam aduda isu isada kitang saunungba mapuwame. Aduna isu imada chin karak humame. Ima nong madi imungse dasa sauba mataba soiroy. Imungse pasata ni haidana. Magi nong hengan badagi. Ujata satnaraga leire. Laitin su karak khwiramgadabani yumamaway na palagadi. Ay sinupiway na poksaramgadabani. Nupaoy na pomdana ay natawning matabag tawram. Imong manunggi kari matatawbang ngamdraya hairame. Imana mo kari haiba nang na yung masida. Yen nga nung karaloy sina ko'y tapang ngamadro. Ngamani haragadi ima laitin ningdana. Yung masida gyanta na lairagi. Ima so'y nasaliba tabag si saning banati. Masi wakrabazani. Adugo na ko'y ikalaga sa labani hairei. Ay so dumay na harabani na wamakatana kumudre. Tuminay kada sangay. Dumitudagi babase masama tumda uraw taraw pa. Adugo matumda masin na suron na punghangda ngang pa. Kay kaino angaw paigom na masada tawba hawrei. Panay na so babagi wariba maramse kangtok na buhona bani. Adugo masi maiba maibi tanadragadi. Kangbang nga maroy haibasi. Ay nasuko na gyan tarei. Adugo babagi matungda so amuba maso matamsok pada. Inaragat sa pasay na so tuwi na niteng narisi. Adumay na babase sumaangaw paigom. Batamsang nga lera maganong madi. Babase na nga nuyo ipapukriye duda. Itatazada na taraga. Masama tumda si Zeraga leirame. Ay sumaduda mangga sabhek manakidana. Kapalaw bataw na mita na pa. Kwilaw lauraga babase law kalame. Adubukan bang ngamkide. Babase ako'y batadoom doon na satki. Baba na laikidraba matung imong nga sida. Tamna ba henmalagta na ko na di. Maiba matanarga yengo bada. Maiba doon na sumna hairei. Kuide laikidaba doon na masada kainom na puna ba daw na leiramisi. Matamdo na ako na laitin kuram tukpihaw di pagadabani. Ado sumana tawrido miya man na laitin sana ringay. Manating narubadagini hairei. Imaso ko na di bab taragda na. Engon na ibungo isa na di hijackibani ko. Imong sila'y taba na henmanda na napabukan bang amahudre. Nang imabu warugano ko haida na. Ima siyam na kapame. Ado ka hujik busana bihanubi aduso. Matam kura layra magamaso adum laikidre. Tasing madi baba na hanubi ito na lai sana ringay. Tingnaruda na babagi masada. Lai do illabazani. Ado gini baba na laikidre ba do. Masininingam dapat tawdok ay gipun si wari. Mayam wari si matang asay da luwi jari. Matanggi wari da mayam punamuk ting narasi. Masigidi mayam dagi kaina na babide ay lawzat.